The Great Pyramid of Giza. The Real Voice Channel the Mayamu Taram no Oxinjeri. Malemda angak popot kaya gi marakta Misar gi pyramid asisu amani. Malemda Misar bu maming Chathali base, Masida Labor Pyramid ki mating na angam bani haibada, Haiman Bathokti. Tasing na di Misaray Balam damase, Yam na Pajabagaloina, Itihas ki Pauraba, Taudo Watok kaya Toki Balam damni. Misargi Nil Ture, Amasung Masigi Ising, Yam na Hawi Hairi, Loina Misargi, Nupidagi Hena Pajaba, Malem de Lady, Misargi Pyramid Hairi Base, Amakaktanate Pyramid Puna 138 lay, Adubu Kairo Gatangnaba, Languilem, Gajaka, Komasida. Pyramid ahum lay masi mathai thaina dagi aphaw oiduna lakli ngasi su angak popot ama oiri matam gi irai lepa leitana chenthari jukki lachanda wari kaya changkhre mangkhre adubu gaja gi pyramid gi angak padi ngasi su asum ngaktuna lairiba asini gaja gi pyramid asina khwaidagi chawi masi 155 feet wangi matam amada masina khwaidagi awang building ama oirami adubu tungdadi masina wanglamba asigi record kaitaki Pyramid asigi area punna 13 acre ni haibati football field around doigi area punsilaga oibugumani masigi pyramid asina juk khuding apaw posak am oiduna lairakli base masigi angak pa adubu mina khangba ngamdaba asinani Misar gi pharaon sing Moses amasung Israel singi wari kaya gi maramda ekhoina khangba ngami history lay adubu hairiba pyramid sing ase karamba matamda kanana karamna kari gi damak sakibano haibase khangba ngamde pyramid ase hek uruba matamda chingnaba po I hairi asi gumlaba makhal gi khutsem khusa ase miyoibana sakiba oini thajade amasung masigi maramda leptana thijin humjinba maramna pyramid gi wari ase prithibida henna angak ama oihalli Khwaidagi chauraba Gaja gi pyramid ase limestone gi nung gi block lak kulhumdoina chansilaga sarambani block amam gi lumba 29 kg dagi 29000 kg dagi 70000 kg fawda lummi masigi pyramid ase asuki matik ningthi jana sarami madudi hojiki chaukalaba matam gi technology na ngambagi walaite Karigumba block amana asuk yamna lumba tarabadi block lakul humdoi gi alumba kaya moirumgani expert sing hairi pyramid ki mathak thangba saru ki block sing ado asuki matik phajana nanna it laga chalamli madudi block ani gi marakta blade ama phaw insin bayate Pyramid ta sijinaba nunggi block gi matengna masigi manunggi temperature 20 degrees Celsius ta thami asaba matamda sade ayingba matamda ingde asumna lainunggi temperature su changama da thami pyramid ki nung mayam asibu 30 cm chawna kakpa taraba adu orebadi France ki akoibada meter ama wangna wall sabya gani hairi Pyramid ki maikei mari dalairiba foundation gi nung sing aduda ball and socket habli hairi asaba amadi yohara habadagi ngakdaba asita sunatana Misar gi mi singna pyramid ki matengna calendar numit masing tha masing khangnaba pambai oirami makoina pyramid ki matengna mangal gi speed su puthoklami loina masigi matengna lakhadaba matam gi hisab su tawrami maramdi atiyada thor mi chakki apunba ahumga pyramid ke alignment tawduna sarambani pyramid ki foundation asisu yamna luna leinung dagi haurakli asumna su hainai Pyramid ase Krista pokpagi chahi lising ahum ga chani lo mangda sarambani adubu asengba khangde pyramid sarambada sijinnakiba engineering gi changdamnaba yadraba migi kokna lamba phangdaba technique kayasu leiri masida sijinaramba masala cement laingoi kari potna sabano ngasi su khangba ngamde pyramid ki mathak ki nung asumna polish torami madudi masibu atiyadagi yenglakpada thawan michak kumlangna ui pyramid ase thadagi su ubu phangi pyramid ki manungda nunggi upu ma lay akan banungna saba masibu asukki matik jeksin na fit toramli madudi masi fit tawbagi dama ngasigi matamsida ton ani thangat pangamba mekin mathau tagani asumna su hai masigi nunggi upu ase hangbagi dama gate amaga thong amaga hangba tarami madugi gate natraga thong adugi alumba 16 ton ni adubu khajitang inbada hangkhirami Gaza gi phawraba pyramid asigi khajik lapna murti amaga lay madubu the great sphinx kawi kokna migi
aduga hakchangna nongsagi mongda masidagi leplaga yengkibada nasi pyramid anigi mayaimakta changsinkri adubu inch ama faba hendo hinjin oide asumna numit thorakpa matamda pyramid tagi numit adu yenglabadi ngasaigi murti sigi makok mapada numit asi thokpu ui Gaza ki pyramid ahum asibu numidang di yenglabadi atiyada thokpa thawan michak ki apunba ahum constellation amagi position ga alignment tawbu ui masini hojiki science ne khangba ngamdribase maduna kana kana gumba na hai pyramid ki alap pyramid ka alap lamdam thawan michak karigumba amadi mari choidana laigani asini masibu english na Orient Bell Theory kawi. Pyramid ki angak pa siloy bilate masigi manungda maga Nil turel ga mari lay na ba angak pa kharasu layri aduga pyramid ki manungda tanil kharalay mi sing khanram mi masi nungsi changba thok pagi damak sarambani adu masi chumde maram di scientist sing na tanil sing do robot thajin duni yengkre adubu tanil khuding gi aroi bada sil tawba thong thengnei pyramid asigi manungda chambar ahum lay king gi queen gi amasung atop pasinggi masisu haudik phawda khangluba khaktu tani chambar khuding da changpham lay adugi changpham khuding da chambar khuding chatpe ai chambar amada changkrabadi chambar ate ru chatpe ai adubu ngasi phawda kanana su pyramid ki manung loina changsin bangamde asigumba chambar kaya laigani hairi adubu khangdaba wafamni asumna thajanai pyramid ki manungda matamdugi ningthau maharani gi asiba hakchang thamlaba tungda makhoi gi atmado ngasai gi thawan bichak ahum aduga connection laihanbagi damak sabani masi wakhal gi wani pyramid ki manungda queen chambar adu explore tawnuba hotnakre amasung madugi manungda tunnel amada camera thajin duni yengbada su tunnel dugi aroiba sarukta seal tawba thong thengnei adubu scientist singna maikai amadagi drill tawraga manungda kari lay yengba dam hotna ki adubu camera adu yakide hotna ba fail oirami masidagi government na makhathi humba tokhanki pyramid sakibagi perfection amaso angak pasing uraga masi mina sabanate elaine makna natrabasu masi allah ki farishta amadi jindi soidre yaugani asini masina loidri pyramid ki angakpa kharaga tabiko pyramid kari gi saki aikoina khalami pyramid ase matamdugi ningthau maharani gi hakchang thamnaba mungpham oina sabani makhoi gi asiba hakchang adu modification tawduna thamlambani adubu no Gaza gi pyramid tagi ngasi phawba asiba hakchang ama phaw phangdri ningthau gi chambar yengle ningthau leite rani gi chambar yengle rani leite masi mongpham na lamdre atop purpose amagi damak power house oina sarambani pyramid pu loine explore tawba ngamdri tawruba mafam singda asiba hakchang momi amata thengnade aduga mongphamni khanbaduda aiba amata su thengnade mongphamni haina khalluba mafam singduda aiba amata su thengnade whereas matamduda phumba mongpham chimda kanagino karamba matamgi ningthauno haiba purmakse idana thambagi chatnabi lairammi pyramid ki angakpa amana prithibi ki map yenglaba tungda pyramid na lairiba area se prithibi ki center da tai khajik khaktani khetnariba masi yuhara haba tectonic plate nombadagi oine hainari pyramid ki side amadagi direct straight ta chaikhai ama chinglabadi north pole ga direct mapada oi Saudi Arab Misr animak se world map ti yenglabadi center da tai madu nimkoi middle east corners ngasi dagi Chahi lising mari makhai mangda masi karamna mioi bagi kokna tawbang ngamgani masidani scientist sing haire base masi mina saba natti hai base asi taratara pyramid sakiba nung asi nung pyramid te chalamba nung sing asi prithibi gi mafam amatta ta phangba nung oiramdre limestone mali haibagi wani adubu masigi nung asi mukanba nung prithibi gi mafam kai disu leite aduga masi limestone sunatte angak panatra pyramid construction technology da yengluba tarabadi masi sabada ball and socket technology sijinnarammi masigi maramda masigi maramna asaba matamda nung adu khajik volume chawkalabasu masigi technique asina khang bangamhalli aduga earthquake tagi ngak tuna thambangamhalli
पिरामिड शॉक प्रूफ टेक्नोलॉजी सु लई हाइबदी चोदहंदबा मोरू लैकंगलादा लैरिबा पिरामिड असिगी मनुंगदो मतम पुरमक 20 डिग्री सेंटीग्रेड ता थम्मी नुंगाइबा टेंपरेचर ता मसी एखोइगी नेचुरल एसी मरम मयाम असिदा पिरामिड असी मियोइबा खक्तना साबा नते अतोपा जात हाइबदी जिन फरिश्ता सोइदन यावगनी मरमदी मसीगी मनुंगदा नेचुरल एसी ओहेलिबा अर्थक्वेक रेजिस्टेंट टेक्नोलॉजी हापलमिबा थवान मिचाक अलाइनमेंट ओहेनबा अतियादगी अरंग थवान मिचाक कुम उबा नॉर्थ पोल का डायरेक्शन ओहेलिबा मसी सिंगसी हेक्ता ओहेनबा नते अराय अचमगी पोट अमा नते मसी अल्लाह की चौरब खुदम पांदम अमगा मसीगे लोइनदुना लै मसीत नतना इजिप्त लैबा टूरिस्ट की मफम कयादा अंगक ड्राइंग कया उबंगी मसीगी ड्राइंग सिंग असिदा हौजिक हौजिक सिजिनरकलिबा पोचे याम यावरी खुदम ओइना एरोप्लेन यूएफओ ना चिंबा असित नतना पिरामिड का नुमित का अलाइनमेंट सु ओय चही खुदिंगी 21 जून नुमित असि चही की ओइना ख्वाइदगी सांगबा नुमितनी मसीबु सोलर सोलस्क्रिप्ट हाइना कवी मसीगी नुमित असिदा पिरामिड की मांगदा लैबा मीगी मकोक ओइबा मूर्ति द ग्रेट स्फिंक्स असिदगी पिरामिड अनी की मरक्ति यंगलबदी पिरामिड अनी की मयाई मक्त नुमित असी उफंगनी मसीननी पिरामिड की मतेंगना कैलेंडर की हिसाब थमलमी हाइदिसे असिगुम अंगपगी अंगकपो ओइरबा कैलकुलेशन सिंग असिना साइंटिस्ट सिंगबु मकोक नवली पंजकीबा अंगकपो सिंग असिना पिरामिड की अंगकपो लोइबा नत्री मसीगी स्ट्रक्चर असि अराइबा नते मसीगा मरी लैना वफम कया सोइदना लै मसी हेक्ता साबा नते मसी मीना सागे साबसु नते ngамसु ngamloi द ग्रेट पिरामिड ऑफ गीजा असी रिसर्चर सिंगना थीबे आबा थीरगा खनबे आबा खल्लगा मीना सारमबगी प्रूफ औ फावबा फंगदे मीना साबनी हाइबसे रिजनेबल ओइदे मरमदी लुमलब नुंग असी मथक्ता यौखिबदा यांगखि हाइरि वांगलिबा मखै यांगबे हेली अतै पिरामिड मचा सिंग फिराउन सिंगी जमानादा साबो ओइरमलबसु द ग्रेट पिरामिड ऑफ गीजा मियोइबना साबसु नते मरम मसिना बरेलीगी सरदार हजरत अहमद रिजा खान रहमतुल्लाह अलैहि हैरमी पिरामिड असे हजरत आदम अलैहिस्सलाम दुनिया दा लाक्त्रिङै चही लिसिंग तरा बरी मांग दे साखिबनी जिन सिंगना मरमदे मतमदुदा मालै मसिदा जिन्नात सिंग पालमी मसी ओइबि आइ नत्रगदि मी सिंगना चौखटलबसु मसी साबे यादे मरमदि एरियल द लैबा कांगलुप नत्रगा अतियागी मथक्ते चटप ngamba अतियागी मरमदा खंगबा ngamba जीव नतना मसी साबे यारोय जिन सिंगदि ngami मियोइबा ngamde नोआ अलैहिस्सलाम की मतमदा इचाउदा मालेम थुमना इसिंग थुमख्रब मतनुदसु मसीगी बिल्डिंग असि खांगौकी अदुगा द ग्रेट स्फिंक्स मूर्ति असिदी लैंगोइना थुमदन लेरमबनी तुंगदा डिस्कवर तौखिबनी मूर्ति असे नुंग अमदगी हकलगा साबनी नुंग मयाम पुनसिलगा साबा नते असुक चारो मूर्ति असे लुंग अमखक्तगी हकलगा साबनी द ग्रेट स्फिंक्स असिगी मनुंगदा तानेल अनि लेरम्मी रूम अनि सु लेरम्मी रूम दुगी मनुंगदा करी लै हौजिक सु खंगदे मिस्टरीनी आइगी ओइना मसी मीना साबा नते हाइबसी थाजरे अदुगा मतमदुदा मसी जिन्न साबनी मियोइबगी नत्रगा मखोइगी मथौ ताबा जंत्र अमगुम जिन लाई सिंगना मियोइबगी मथौ ताबदा कानबगी दमक मरुओइना टाइम स्पेस तुंगी टाइम कैलकुलेशन अमसुंग मरुओइबा पृथ्वी की मरम खंगनबगी दमक वीडियो सी अदोम की वखंद करी हाइबिरी अदोम न करी खल्ली पिरामिड असी कनाना साबोइगनी कमेंट थादा पिरकु वीडियो पाम्बिरदी लाइक तौबियो चैनल द अनौबो ओइदि सब्सक्राइब तौबियो शेयर तौबिरसु काइदे अदुगा सपोर्ट तौबियो मयाम पुना चटमिन्नसी वीडियो सी यंगबिबगी दमक चैनल द लाक्बिबगी दमक थागसरी मयाम पुनमक